अहानबदा मरुओइबा पाउ तरामरीरक सुबा नेशनल बोर्डर्स डे की थरम मणिपुर की तोंगान तोंगानबा डिस्ट्रिक्ट सिंगदा पाक सन्ना पांगथोखरे। इम्फाल द रिपब्लिक डे थौरम की फुल ड्रेस रिहर्सल पांगथोखरे कंटिजेंट 13 सरुक याखी। तोरवुंग बंगलादा खुटलाइगा कोनेरा फारबा लमहेनबा कुकी अनि चुरचानपुर पुलिस स्टेशन दगी कुकी नुपी सिंगी मोफ अमना नमदुना लौथोकलगा पोखरे। नॉर्थ ईस्ट विंडोना संदोक्सरिबा नुमिदांगी पाउ मियिंग ताबिदिबा सिंगबु चनमाबमना खुरुमजरी हौजिक पाउ संदोकना पीजरी। नौना बॉर्डर लिस्ट चलबा मियोय 15 बॉर्डर कार्ड पीदुना 13 सुबा नेशनल बोर्डर्स डे की थरम पांगथोखरे। नथिंग लाइक वोटिंग आई वोट फॉर श्योर हाइबा थीमदा लमफेलद लेबा चीफ इलेक्टोरल ऑफिसर की ऑफिस ता पांगथोकिबा थरम अदुदा मणिपुर लेंगा के चीफ सेक्रेटरी डॉक्टर विनीत जोशी, मणिपुर की एडिशनल चीफ सेक्रेटरी एम.एच. खान अमदी चीफ इलेक्टोरल ऑफिसर प्रदीप कुमार जाना थरम मपु ओइना सरुक याखी। थरम अदुगी सरुकमा ओइना लमदम असिगी तोंगान तोंगानबा डिस्ट्रिक्ट इलेक्शन ऑफिसर सिंगी मफमदा अचंबा खुदोल तमदुना मखोइबु पुकनिंग थगतकी। लोइनेना नेशनल बोर्डर्स डे की वासक लोमिनखिबगा लोइनेना नुमित असिगा मरी लेनेना चीफ इलेक्शन कमिश्नर ना लेबाक मियामदा वीडियो के खुथांगदा पीबा पाउचल मियाम पुन्ना मिचेंग तामिनके। थौरम अदुगा मरी लेनेना डॉक्टर विनीत जोशीना हाई इंडिया असी मालेमदा ख्वाइदगी लीरबा डेमोक्रेसी चटपा लेबाक अमनी ngasi लेबाक असिना इंगना चिकना पानबा ngamliba asisu डेमोक्रेसी चटपा लेबाक अमा ओइबननी चई 19 सुरबा मियोय सिंगना हंदकता नौना बॉर्डर चलबा नहा सिंगबु मिखलदा मपुंग फाना सरुक यादुना अपांबा मिसक्ता फ्री एंड फेयर ओइना अमदी पीस ओइना बोट थादनबा पुकनिंग थौगटपा हाइबसी तंगाई फदे। मसिना लेबाक असिबु अचुंबा लंबिदा लमजिंगदौरिबा सिंगी अहानबा खोंगथांग ओइगदौरिबनी। ममांग थक्तगी हौदुना अमदी हौजिकसु मिखलदा नुपी वोटर सिंगना अचौबा थौतांग लौदुना लाक्ले हाइबा वाफम फोंगदोके। All of us are also aware that India is one of the oldest democracies of the world, and India has sustained today it's only because of its democracy, and we have seen that nowhere else in the world that such a smooth transition of power happens, and it is happening only because of the strong democratic values of the strong voters' will which all of us have been able to establish. All of us are therefore very proud to be part of this system, and therefore I welcome the new voters to this system. अमरोमदा प्रदीप कुमार जाना फोंदोरकपदा बॉर्डर सिंगबु थौना पीनबगी पानमदा पांगथोकलिबा थौरमसी डेमोक्रेसी चटपा लेबाक अमदा ngasiगी नुबित असि अदुकी मतिक मरुओय मसिबु हेना मपुंग फाहनबा हाइदुना ECO गी मेचिनरी सिंगना होनदुना मतम चाना इलेक्टोरल रोल पुथोकपा ngamba असि दमकता ECO गी ऑफिस अमदी फील्ड हक्तेगना थवक तौरिबा पुमनमक पुथागले। समरी रिविजन असि चथबदा लेरिबा मोटिवेशन असि मखा ताना चथदुना लमदम असिदा लाकदबा मिखल सिंग असि फ्री एंड फेयर अमसुंग डेमोक्रेटिक ओइना मिखल पांगथोकपा ngamba ओइरसनु हाइनसु याइफा पाउजल पिरखी। The net result of that is that we have a net increase of almost 18,000 voters, 18,191 to be precise. This is also to compliment all our booth level officers who were there in the field doing house to house survey, minutely scrutinizing each and every form for inclusion or for correction or for shifting or deletion that they received. So today is a day to remember their best efforts and to felicitate them also. We have identified and selected few of those who are to be felicitated here today and also in the districts. At the same time, I must say that the entire credit of this thing goes to all the BLOs and all the EROs and all the DOs, even those who are not receiving the certificate today, but their efforts have been worth commending. इम्फाल दंगसी हुमफुदरा मंगारक सुबा रिपब्लिक डे थौरम की फुल ड्रेस रिहर्सल अपन बयावदना पांगथोखरे। रिहर्सल अदुदा पुन्ना कंटिजेंट 13 सरुक याकी। इम्फाल की फर्स्ट बटालियन मणिपुर राइफल्स के पैरेड ग्राउंड दगी हौदुना कंगला मनुंग फाउरब मतुंग फर्स्ट बटालियन मणिपुर राइफल्स के पैरेड ग्राउंड लोइशिनकी। लोइनेना रिपब्लिक डे सेलिब्रेशन की मपुंग ओइबा थौरम हयेंग इम्फाल की कंगलादा पांगथोकनी हारी।
Ngarang ayuk Churachandpur Police Station na konba Torvung Banglada Combined Security Force na Operation Chathabada Kulaiga konana farba kuki ani Churachandpur District nupi kangbu amana Police Custody dagi namduna lauthokre hari mafam asida fangba pau amagi matung inna ngarang ayuk pung taruk dagi hauduna ayuk pung 13 fawba 10 BSF 16 Command Regiment amadi 193 CRPF ki apunma team amana buffer zone ni hariba mafam Torvung Banglada mobile check post hangduna achatawok sing sek tawada Churachandpur rom daki 𝐶𝐿INA rom da lakpa Mahindra Bolero ama khamduna check tawada khulai sing yaurambadagi mioi ani fabani hari farba mioi ani adudi new kaitel manbi dagi James Haukip apokpa ngulkholet Haukip amasung tuibong dagi Semiland dongle apokpa helthong ni hari makhoi dagi magazine yauna 9mm gi pistol ama fagat ki loinena farba mioi adudi amadi khulai adu Churachandpur Police Station da sinaki adum oinabak mafam adu da leiba nupi kangbu kharana Churachandpur Police Station da changlaktuna mioi ani adu namduna lauthoklaga pukhibani hari hauzik nupi kangbu adugi luchingbi amadi James Haukip amasung Semiland dongle gi mathakta FIR ama register tawkhre haina pau asina makhatari thaudok asina kuki MLA tara amadi atei kuki gi body kharana tampakta afsfa thamjinnaba hairakliba asigi yenglagadi Churachandpur amasung kangpopi da afsfa thambana hena tangai fadre Churachandpur amasung kangpopi dadi lo leitabaga chaf manare kuki khulai paiba singna tawningbada tawduna leire security force singna faraba lam henba mioi singbu police station dagi namduna lauthokpa haibasidagi hena rule of law chatna dabagi khudam leitre haina miyangi section kayana phongtok narakpa leiribani ngarang coordinating committee on Manipur integrity na lamai marifu panba affidavit ama inquiry commission da pisankre affidavit asiga loinena kuki singi nation building i maru oiba booklet jalengam amadi atopa chefong kaya da yaba documents singna annexure oiraga lamai chani marifu panba booklet amasu enclose tawduna pisankre haina kokomi gi media coordinator 𝐌.𝐶𝐞𝐰𝐬 na thadrokpa cherol amana phongdorakli Thasgi kunma thoida kuki MLA tarana Home Minister Amit Shah da Manipur Assembly na loba waref ki mayokta wakat khiba ase Manipur thugai na bagi khongthang ni habase India government na su khangpham thoi kuki militant singna sugi ground rule thugai duna illegal immigrants singa pullaga micham miyam da amadi state force ta landarak tuna misimina asokapan kaya thokre yumkai kaya mai thaduna manghankhre thasgi kunma thoida Manipur Legislative Assembly ki members singna Manipur gi housing oriba fibam gi matang da mifam ama famduna waref mari lauraga India government ta thavak oina pangthorak naba thagani haiba waref cherol adu athubada thavak oina onthorak pa tangai fade Manipur lengak na laukiba waref mari asida NRC update tawbagi wafamdi yaurakhidre maramasina 1951 na base year oiraga NRC update tawduna illegal immigrants sing khandoktuna maramda halan kibaga loinena India government na piriba privilege sing Fanghandaba haiba kokomi gi demand adusu Manipur lenga ki waref oina athuba matamda India government ta thavak oina pangthok hannaba thagadabani haina cherol asina makhatari May ahum dagi thoklakpa kangluf ki irang na maram oiduna lau singu gi thavak thoram lalon itikna chingbada joba seiting piraktuna lakliba asi yenglaga handagi chahi gi oina hingnanabagi tawzariba factory industry lalon itik amadi lomi singi khazna na chingba asi chai asiki oina lobiraganu malemgi oina thoklakpa mukna balanjau singamadi prakriti gi oina amang ata thoklakpa matamda miyamdagi lengakna khomgatpa tax sing komthoknaba haibasi adumak chathaduna lagi maram aduna mari leleba loisang singamadi income tax department na miyamdagi tax khomgatpagi thabak ase chai asiki oina lofam thokte haina meitei tribe union na thokpa cherol amada palli Income tax khomgat pagi matang da MTU na thamlebo wafamde Manipur asi ILP chanaba lamdam amani ILP chanaba haibasi lamdam adugi miyam adu 95% scheduled tribe ni haina sakhanglabani maitei asi scheduled tribe list ta yawfam thokpani adubo lengak asina miyam gi wakat tabi dabadagi ST list ta yawhandana leibani lamdam asigi chiraba fibam asida tampaki maitei miyam khaktana employees singdagi income tax tiba haibasi lengakna khantharaga thabak tawbiyu haina palli May ahum dagi haurakiba maitei amadi kuki anigi lan asina maitei furufki miyo singda ajoba para amat tambire thokliba lan asina maitei furufki miyo sing amata oina punduna mating leiba furuf ama oidaba yade haibasi nongma nongmagi khangnarakpaga loinena thauna leiba furuf ama oinaba
अरेपा लेतना माइकई क्यादगी होनरकली हाइना वर्ल्ड मीडिया ऑर्गेनाइजेशन की प्रिसाइडिंग ऑफिसर सिंगथाम नीलमणिना फोंदोक्रे वाफम असिंग असि लांगोल निंगथौदा लेबा वर्ल्ड मीडिया ऑर्गेनाइजेशन WMO की हेडक्वार्टर दा ngarang WMO की एग्जीक्यूटिव मेंबर्स सिंगी मिफम अमा फमलबा मतुंगदा वारेफ खरा लौकिबगी मतुंग ngasi पाउगी मिफम अमा पांगथोक्तुना वाफम असि महकना फोंदोकिबनी नीलमणिना हाई वर्ल्ड मीडिया ऑर्गेनाइजेशन हारिबा लुफ असिना हेक हौरकपदगी ngasi फाबा मालेम सिदा लेरिबा मीडिया सिंग अमदी मियोइबा खुनाई असिगी याइफनबा थबक थौरम कया पांगथोक्तुना लाक्ले लोइनेना हौजिक सीरबा मतम असिदसु लुफ असिना अपुनबगी मिफम अमा फमलबा मतुंगदा वारेफ खरा लौरे वारेफ सिंग अदुदी कुकी नार्को टेररिस्ट की मखुता लेखिद्रबा इरैचा खुदिंगमकी मफमदा इकाई खुमनबका लोइनेना लेखिद्रबा सिंगी मफमदसु अवाबा फोंदोकजरी लोइनेना इमुंग मनुंगी अवाबदसु सरुक यारी मखा ताना मसिगुंबा asi anagi thaudok amuk hana थोक्तनबगी दमक ईश्वरगी मफमदा थौनीजरी अमदी ngarang arangbai tengol na luchingduna leibaki luchingba singa hauzik थोकलिबा लान asi अथुबा मतमदा लोइसिनदुना तंगदु लेताबा लंबी अमदा लाकनबा चेतबा वासक लौमिनखिबा असिमक थागतबा फोंदोरकले मणिपुरदा लेरिबा सिविल सोसाइटी ऑर्गेनाइजेशन सिंग अमदी महाइरोय लुफ सिंगी ओइबा मिफम अमा फंबा यानबा मफम असेंबली हॉल ओइबा अमा लेहनबा मियाम पुनः होनमिनसे मणिपुरगी मपानदा लेरिबा मैतै नहा खुदिंगमकना मसागी मरमदम ngaksनबा UFO ना चथरकलिबा थवक थोरम सिंगदा WMO नसु मतिंग लेबा इरमदम अमा ओइनबा होनबदा अंगंबा थाकता मतिंग पांगनबा होनबदा मियामनसु सरुक याबियु हाइनसु फोंदोकी हौजे अखोइगी वर्ल्ड मीडिया ऑर्गेनाइजेशन हाइबा संस्थानसिना हेक हौरपदगी मालेम सिदा लेरिबा मैतैसिंग अमदी मियोइबा फुरुपसे मसीगी याइफनब थबक कया तौदुना लाई मसी मथक्ता अंदर हौखिबा मे तांग अहुम 2003 गी इदिया हौरखिबा मैतै कुकी वाहौ सिदगिदी पारा फारबगुम मैतै हाइबा जफ्रुपसे अमत तोइना पुंसिनदना कुकी नार्को टेररिस्ट मखुद लेखिदबा इफ्रुप इसा खुदिमकी दमक एकोइना अवा फुंदुक सबग लोइना मकोय आत्मा सिंगना इसोय क्रियादा इंग चिकना लेविनबा अखोई वारसिन तरफ मागेदगी सोयम थोनीजबा अमदी इमुंग मनुंग यावाबसु सरुक याजेगी हाइदना जों वारे लोगरे हुफदरा मंगा सुबा रिपब्लिक डे न लाकपदा मणिपुरगी गवर्नर अनुसुया उइके न मियामदा याइफ पाउजल पिरकले नुमित असिदा खेनबा कया मरुम अमा लेरबसु इंडिया की ओइबा कॉन्स्टिट्यूशन अमा सेमदुदा ngasi फाव अपुनबना पांगल ओइजुना मियाम इकाई खुमनबा लेबाक अमा ओइजुना लाकले नुमित असिदा एखोय मियाम न लेबाक असिबु पुनसिनदुना सेमनबा होनबदा अचौबा थौदांग लौरिबा अथौबा सिंगबु इकाई खुमनबा उदली नुमित असिना लाकपदा कॉन्स्टिट्यूशन बु ngakna चतुना अफबा अमदी सौखटपा लेबाक अमा ओइनबा पुन्ना होनमिनसि हाइना फोंदोकी इंडिया की ओइना हयेंग जनवरी 26 पांगथोकदौरिबा रिपब्लिक डे की थौरम असिदा हैरोक की मियामना सरुक याररोय हाइना हैरोक अपुनबा क्लब की एडवाइजर M रामेश्वरना फोंदोक्रे ngasi nungthel hairok litan wangmada pangthokiba paumi singa unaba amada M रामेश्वरना हाई मणिपुर ngasi mak yamna waraba amadi hauzik misi minagi awaz saiteng khangduna amadi yum kai leitabagi mapa macha kainabagi mikap mira khol marak asida India Republic Day asi Manipur dadi pangthokfam thokte maramaduna hairok apunba club amadi hairok apunba maira paibina saruk yadana ba waref nabani haki मणिपुर की सुगौना वारब तंजासिदा भारत लेगाना चथरिबा मौसादै चथरकबा सिगुंबा रिपब्लिक डे 26 जनवरी से अखोई मणिपुर ददी मसी पांथोकम थोकते हौजिक अखोईगी निंखा तमलपगी अदुगुंबा नुंगाइबगी सरु अमोना पांथोकिबा रिपब्लिक डे मणिपुर दी हौजिक निंखा तमदबु सब मानना लेरब सुकिमतिक मिसी मिना थोकतना अवा सैथें खांगदना युम लेतदना युम कयामै थाबिदना लेबम लेतदना ममा मचा मपा मचा काइनबगी सिगुंबा मेकअप मेरा खोन मरक्ता अखोइना रिपब्लिक डे पांथोकपसे पांथोकम सुथोक थोकते मरम अदुना अखोइ अपुनबा क्लब हैरोक अमदी अपुनबा मेरा पाइबी हैरोक हारिबा लुकमनिसिना हैरोक की ओरदी हारिबा रिपब्लिक डे की फंक्शन स्टेपो सुजाव सरु सुजाया यारो Manipuri Students Federation MSF na haukiba sahi December 10 suspension of Operation Su Agreement the root cause behind the violence in Manipur haiba topic ta pangthokiba state level open essay competition da bakok mathang tarakraba mahairoi singda manamathum yenthopagi thoram ama lakliba January 19 ta Kwakaitel Thaunauzam leikai da leiba MSF head office ta pangthoklagani hariba thoram asida first round da select tokraba mahairoi singna makhoina iramkhiba essay aduda yumfam oiba minute manga gi presentation ama piraba jury members singna hariba competition asigi result laukthok laba matung prize distribution togani haina MSF ki maike degi khanglakle
Ngarang Manipur gi MLA Kuntra Taret amasung MP ani yauna Kanglada pullaga laukiba waref sing adu Meitei Alliance na yaningi amasung sawgali haina fongdorakle mifam adu Arambai Tengol na stenduna Kanglada pangthoknaba khankiba maduda saruk yakiba sing amadi laukiba waref sing asimak thoidokna singthaningai ni haina Meitei Alliance ki Cherol asina fongdorakle party gi khenaba thidana miyangi mihut singa Arambai Tengol ga punna famin nakiba amadi tongan ba loop singna pirakiba support mamangda Amukta thokidriba thaongni amasung masina leibakpu nungsiba nationalism amadi miyangi apunba apamba aduna atei pumnamakhtagi heli haibadu utle hari Leibak asigi mafam sinba thungna pangthok nabagum Thawbal dasu taramarirak suba National Voters Day ki tharam District Election Office Thawbal na senduna election counting hall da pangthokre tharam aduda district asigi additional district election officer ki thawpuriba ADM Brahmachari Mayum Lokeshwar Sarmana athoiba mithung Thawbal DCS Surchandrana tharam mapu aduga 30 Lilong ACG ERO gi Thawpuriba SDO Lilong Zulia Khuraizam 31 Thawbal ACG ERO gi Thawpuriba BDO Thawbal Yendremam Sersing 32 amasung 35 ACG ERO gi Thawpuriba SDO Thawbal Mayengbam Ranjita Devi amasung 33 amadi 34 ACG ERO gi Thawpuriba BDO Wangjing Maivam Suranjoina akhanaba mithunglen sing oina saruyaki thoramgi sarkoma oina Thawbal gi additional district election officer B Lokeshwar na luchingduna National Voters Day gi wasak loki Thawbal district ke manungda lairiba assembly constituency singda mathau ningtina pangthokba booth level officers singda so appreciation certificate lengyan fee selgi mana sing yenthoki assembly constituency singdagi nauna voters chalaklaba nupamacha amasung nupi macha singda so makoi gi voter ID card Tupi amasung t-shirt sing yanthoke ngasigi tara marirak suba National Voters Day gi thoramasi Thawbal District Electoral Registration Officer sing amadi polling station singi booth level officer sing na senduna magi office sing da su pangthoke Ekoi apamba ekoi mayam gi future gi oiba apaga thabak se torokani haibni decision du mayam na pina bugi tanja ni koina voting da vote thadaba thadabise aduna vote thadaba isda mamangda manipur musipur gi influence sunga yaw dabida isagi achumba decision na thadana bugi da makta ekoi ethical voting se matam gi oina adum promote tawra lai na sisu adum promote tawjai Mamang sahi lisingani kunhumdoi dagi hauduna kuki narco terrorist singna Meitei singda chatharakliba lan asida khun ngakpada natana tongan ba hiramda achauba thodang loriba hairok apunba club ki thomi singna ngasidagi hena mapung faba miyangi mating pangba ngamnaba pandamda Periphery Protection Force PPF haina maming thonkre ngasi hairok litan wangmada pangthokiba paumi singa unaba amada hairok apunba club ki convener thongnauzam Roshan na haikibada khun ngakpa amadi miyangi mating pangbada khudong chanaba ngasidagi maming tholiba Periphery Protection Force PPF asigi thabak thoram khudimak hairok apunba club ki meeting makhada pangthokani haiki hairok apunba club ki thomi singnasu irang asi hek horakpadagi Periphery area singda khun ngakpa amadi relief camp singda achoba mating pangduna ngasi foba lakli haraduna hairok apunba club na loriba thodang singasi hena masak thoknaba mapangal kanna changsinba ngamnanabagi damak Periphery Protection Force PPF haiba maming asi thonbani haiki Hairok apunba club ki thomi singna logjaraiba asigulba chaurba thodang singse masibu hena masak thoknanabagi amadi makha tarakpada hena mapangan kanna sangsan mangamnanabagi amadi thokliba irang sibu solution pura pada akoina hena mai pakna khongdang kaya ama loksatpa ngamnanabagi pandamda ek megi tang ahum dagi hauduna asigulba thokliba irang sida asobu thodang loraiba hairok apunba club ki thomi singi oiba akoina mapangan kan khananabagi nasigi conference khudong saba logjarakana akoina maming ama thonjaragani hairiba asigumlaba thomi sing asibu akoina ngasidagidi Periphery Protection Force haina hero apunba ki club ki makhada adugumlaba mateng pangbu chaliba khungakpagi thabak thoram paikhaliba amadi lan thokliba singya tamada changduna khoi protection pinanabagi thabak honeriba sing asigi smaina Periphery Protection Force PPF haina maming thonjaragani haibsina asigi asigulba conference ki khutang khudong saba logjaraga mayang famda lathokse Ngasi nungtil pung ahum taba matamda Ziri News Network ZNN gi office ta District Information Officer DIO and Bidyananda Singh na Jirivam da leriba paumi singa unaduna achamba kudol piduna puling thawat kray
Ngasigi achamba thoram masida District Information Officer DIO and Vidyananda Singna phongdokhibada hauzik Zirivam District asi yamna maru oiba district amani paumi singna Zirivangi pau kaya phongdoktuna miyangi mit na kong oihali haki Zirivam da lariba paumi singi internet ki khudong chaba pinaba oina lakliba April thada All Zirivam Working Journalists Union 𝐍𝐴𝐻𝐕 na room ama piradi soidana Pizage haina phongdoki ngasi achamba thoramadda All Zirivam Working Journalists Union 𝐍𝐴𝐻𝐕 gi President NJ Viswajit Singh Ziri News Network ZNN gi former editor M Romeo Singh amadi Zirivam da leiba print amadi electronics media gi paumi singsu saruyaki Ngasi Kamjong District ki SDO office ke conference hall da District Administration Kamjong District na sinduna Taramarirak Suba National Voters Day ki thoram Nothing Like Voting I Vote For Sure haba thim da pangtokre thoram adu da handakta nauna border list ta chalaba naha sing yauna masing yamna saruk yaki SDO Kamjong Philip John na saruk yariba miyambu taramna opagal loinina interactive session haudoki Kamjong District Election Officer DEO su oiriba DC Rangnamai Rang Peter IAS na tiliba miyamda National Voters Day gi wasak lohanki loinina electoral roll amadi duty haiba hiramda yamna kanaraba wafam kaya thamki thoram adugi sarugama oina thoidokna maru oidrabasu nungairaba hiram singda wahang paukhum gi thoram amasu pangthoktuna tiliba mipum khudima pu saruk yahanki DEO DC Rangnamai Rang Peter na electoral roll gi summary revision gi damak singthaningai oiba thabak tawkibagi damak BLO sangam situngda appreciation certificate khusinaki loinena handak nauna electoral roll da hablaba naha voters singda electors picture identity card sinaki Awang Nongpok India gi manungda amata ngairba thumhi sendaba part ama oidiba loktak part asi semgatnaba lengana thorang kaya lokhatuna lakli chai kharagi mamangdagi part asida Phumna thanna leibadagi LDA na mechin kaya sajinnaduna phum sing sengdoktuna afaba ising leinaba kana honari masigal loinana lanai miyo singna loktak ta nga fanaba phum thaba sing kheti purol piduna loina lawthoktuna tarang ba lokta ki saktam semjinnaba honari adubu handak tha ama ani asida part asida atha phum kaya ama leirakliba asi matau karamnano Kanana ayaba piribano haina loktak pata nga fariba singamadi loktak ki akoibeda khundariba singna hainarakli athubada mari leinaba singna mijeng sangbiduna yingsil haudrabadi kona thangda pamdaba thodok kaya thoklakpa yabagi maongda leire hari Numit humni chupna satharakpa wildlife crime prevention training ki thoram ngasi loishinkre Imphal East amasung Mantripukhi da leiba forest office complex da pangthokpa training adu tha asigi kunhumdoi dagi office asigi campus hall da pangthokpa hokibani Wildlife Trust of India na sinduna pangthokpa training adu ngasi loishinba numita due process of law during investigation haiba hiramda akhang ahi singna wangangki Wild Trust India gi seminar field officer Mones Singh Tomar na training asida field da thabak toriba singda kanaba piragani masida makhal kayagi losing hena tansinbada kanaba oiri haina phongdoraki So we are here with the support of Manipur Forest Department, Police Department and Pangolin Crisis Fund. We are here to organize a 3-day wildlife crime prevention training from 23rd to 25th. So in this training basically we are trying to enhance skill of Forest Department, Frontline Forest Department and Police Department on our wildlife protection laws, which is majorly Wildlife Protection Act 1972, which got amendment now in last year 2022. Kuntra Taruk Suba Wabagai ACG Manung Chana Laiba Irong Sesaba Thobal Mayang Imphal Lambi Asi Yamna Maru Oiba State Highway Lambi Amani Maru Oiba Lambi Asi Matam Kayagi Mamangdagi Sembi Daduna Leraklaba Lambini Adubu Lisangani Kunitoi Dagi December Thadagi Semba Haukiba Lambi Asi Kilometer Amarom Tharam Labamatung Kanghaudana Lambi Sembagi Thavak Asi Tokre Maram Asina Lambi Asi Semba Lushin Biuhaina AC Asiki MLA Amadi Mari Lenaba Mioy Singda Fongdorakle Karigumba Hariba Lambi Asi January Kuntra Fob gi manungda semba haudrabadi lambi thingzilagani hari 36 wabagai ACG manung chana leiba irong sesaba thobal mang fal lambi gi phiram lambi asi yamna maru oiba state highway lambi ni maru oiba lambi ase matam kaya gi mamang dagi sembi da duna leraklaba lambi ni adubo
2022 की दिसंबर थादगी कैला थाबगी थबा असे हौखिबने लंबी अस्सी किलोमीटर मंगा तरुक सांगबा लंबीनी किलोमीटर अमा मखाई फावगी सांग थारमलगा खंगौतना लेपखिबनी वालौरिबा सरुक असे अमुक मखा चथबियो हाइदना केंद्रगी एमएलए अमदि मरी लेनबा अथॉरिटी सिंह कयारक हन्ना एसोसिएशन असिगी माइकेदगी वाकदुरे अदुबु तांग तारीखता थादुना तलई कैला थाबगी थबकी मखा चथबगी वफम लेती Assam Riflesna akaknaba pau ama fangmadagi Myanmarga tainoriba Kamjong districtagi mioi 18 ton marifudara taruk henbagi kwamaru bag listing amaga chani sumna manga ronga konena fari hari kwamaru singasi regional marketa crore 13 rom henba yai haina police ki report amana palle report asigi matung ina Assam Riflesna lona yadaba maongda yamdaba kwamaru amadi Wasing putok pusing tawre haiba pau ama fangbadagi Kamjong districtgi Sanglok amadi Kangpat centergi mafam singda thiva humaki thabak chathabada mioi 18 asi mari ledaba che sang amata yaudana yamlaba kwamaru sing asi puna ba honarambadagi fabani hari fagalaba polam singadu Kamjong districtgi forest bid officer da khutsinakre security force singna manu hanjinba Irang thoklakpa yaba ching amasung tamgi mafam singda operation chathakre haina police na thokpa report amana palle operation adu da Churachandpur district Dampi range ta saramba bunker ani security force singna lokthokre hari Lonina national highway number 38 amadi national highway number ani da nomada sangdraba yadraba polam sing puba gari chani kuni pan amadi chama humfudara humdoi akanba security ki section thoranga lonina Imphal da purakre 59 Kharang Koireng Dak number 40 gi manungda leiba sanabung Pukri amadi Kaichal asibu manghantana oil depot ama ngapigani manghanduna oil depot ama lengak amadi mari leneba singna sagalaknaba thorang tawrakliba asi yaba ngamloi haina Social Development Association Kangsup ki Secretary General Angom Dizendrona Fongdorakli wafama singasi Manipur Press Club ta pangthokiba paumi singa unaba amada fongdokibani maakna hai me ahumdagi thokliba irang asina Kangsupta leiriba maitei sing Ingna leiba fangdringai cherak asida Manipur Gazette notification ki matung ina Bharat Petroleum ki oil depot ama sana ba honaragliba si hairang lingai da yurang bagi thawang ama oire kumza listing ani kunithoi ki October 16 ta thokiba Gazette notification da dak number 38 dagi acre 1.36 amadi dak number 40 dagi acre 2.20 gi manuda acre 1.24 loksinduna Pol oil depot ama sana ba Khanghan kiba aduda pause kayada chai adumaki November 13 da sadana ba haizakiba laikre hauzik amuk nangfuda sajina ba honarakpagi maung ama lakliba ase khunja singna yaba ngamloi mi yamna tajada ba Kangsup khun aduda irang asina maram oiraga yum kunmari mai thakrabani hauzik yum yankhai mukhak taba mafam asida oil depot kamdongna sajingadori bano loinena khunja singna su yumlakta oil depot thamba pamde haiki SDA Kangsup Singkhong Fayeng Kharang Singlof amadi Kangsup Women Association Mairapabina mafamaduda oil depot sabiganu haina mari lenaba singi pukning jingsilakli Hokiba 22 gi Friday October 20th Manipur government na gazette ta phongbirak pa habetare adu kenogi hosiki depot che Kangsup Singkhong ji da sagani hena gazette phongbirak pa adu October 20th gazette ta phongringai mamang da akhoi Kangsup Singkhong club amadi hosiki hariba group ahum sina November 21 hariba chahi 2022 sida yaroi haina akhoi na hana mamang da khabar da hakkiba leire adu bo hapta ama mukki mamang da matungda hosiki gazette ta phongle adu hosik se siraba tanja akhoi Kangsup Singkhong da me 3 dagi horiba Kanglupi irang sina Kangsup Singkhong da atuki matik problem oi habedi Kangsup Singkhong da yum kun mari ama Singkhong gi amang ata thokre adu dagi kenogi misimina mayam ama nangre ado koina hajani ngi hairang lingai da yurang silakpa haitare namfu da Bharat Petroleum gi kenogi hosiki depot che sana ba tori base akogi praja singna yaba sungam ngamoi More the Labour Trade Center ki complex ta lamhen tu henba mi fatta singna gyat ki so phakairoga pochai kaya huran kibaga lonina center asida amang ata kaya thokalam le hari Trade Center asida leiba electric transformer gi manung da yawba coil sing officer season nana ba thamba generator amadi office manung da thaba tal faba faktuna pukre hari huran ba sing aduna huba yaba polam sing faktuna pukraba matungda office ta leihoriba puba yaroidaba polam sing mai thadok lambaga loinena akai atoi thokalamde hairi
ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯃꯊꯛꯇ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯃꯩꯇꯩꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯂꯥꯟꯐꯝꯗ ꯂꯥꯟ ꯃꯥꯌꯣꯛꯅꯔꯤꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯃꯗꯤ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕ ꯃꯩꯇꯩꯁꯤꯡꯗ ꯁꯦꯁꯤꯌꯟ ꯐꯣꯔꯝ ꯄꯤꯁ ꯀꯃꯤꯇꯤꯅ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 15ꯗꯒꯤ ꯍꯧꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯤ ꯍꯥꯏꯔꯤ ꯁꯦꯁꯤꯌꯟ ꯐꯣꯔꯝ ꯄꯤꯁ ꯀꯃꯤꯇꯤꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯉꯁꯤꯁꯨ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯦꯟꯖꯝ ꯁꯤꯔꯥꯡꯗ ꯈꯨꯟ ꯉꯥꯛꯂꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯌꯨꯅꯤꯠ 13 ꯑꯃꯁꯨꯡ 28ꯀꯤ ꯑꯄꯨꯟꯕ ꯊꯧꯅꯥ ꯐꯔꯕ ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡꯗ ꯀꯃꯤꯇꯤ ꯑꯁꯤꯅ ꯑꯏꯪꯕ ꯉꯥꯛꯊꯣꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯃꯔꯨꯑꯣꯏꯅ ꯊꯔꯃꯦꯜ ꯁꯨꯠ ꯑꯃꯁꯨꯡ ꯃꯣꯖꯥ ꯅꯤꯐꯨ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯁꯦꯁꯤꯌꯟ ꯐꯣꯔꯝ ꯄꯤꯁ ꯀꯃꯤꯇꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯣꯕꯤꯟꯁꯟ ꯇꯈꯦꯂꯝꯕꯝꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯁꯩꯗꯥꯡꯂꯛꯄ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩ ꯈꯨꯟꯁꯤꯡꯗ ꯂꯟꯗꯥꯔꯛꯄ ꯊꯦꯡꯅꯅꯕ ꯊꯧꯅꯥ ꯐꯔꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯇꯨꯝꯕ ꯃꯆꯦꯠ ꯆꯥꯕ ꯃꯆꯦꯠ ꯇꯧꯗꯨꯅ ꯂꯥꯟ ꯃꯅꯨꯡ ꯑꯁꯤꯗ ꯈꯨꯟ ꯉꯥꯛꯄꯒꯤ ꯊꯕꯛ ꯇꯧꯔꯤ ꯍꯟꯗꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯌꯨꯅꯤꯠ 28ꯀꯤ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯔꯣꯜ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯁꯦꯁꯤꯌꯟ ꯐꯣꯔꯝ ꯄꯤꯁ ꯀꯃꯤꯇꯤꯅ ꯑꯉꯝꯕ ꯁꯦꯜ ꯈꯥꯏꯒꯠꯅꯔꯒ ꯇꯦꯡꯕꯥꯡ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯍꯥꯏꯈꯤ ꯁꯦꯟꯖꯝ ꯆꯤꯔꯥꯡꯗ ꯁꯦꯁꯤꯌꯟ ꯐꯣꯔꯝꯅ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ 1ꯒ 3ꯒ 28ꯒ ꯃꯤꯛꯁ ꯇꯧꯔꯒ ꯂꯩꯕ ꯑꯗꯨꯝꯕ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯐꯔꯕ ꯃꯩꯇꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯅꯤ ꯃꯈꯣꯏꯅ ꯉꯔꯥꯡꯁꯦ ꯐꯦꯁꯕꯨꯛꯇ ꯆꯤꯡꯈꯣꯡꯁꯦ ꯏꯪꯕꯅ ꯂꯣꯏꯔꯦ ꯖꯦꯀꯦꯠ ꯈꯤꯇ ꯂꯩꯕꯤꯌꯣꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯕꯗꯒꯤ ꯑꯩꯈꯣꯏ ꯈꯨꯗꯛꯇ ꯉꯔꯥꯡꯃꯛ ꯑꯩꯈꯣꯏ ꯁꯦꯁꯤꯌꯟ ꯐꯣꯔꯝꯒꯤ ꯂꯩꯖꯔꯤꯕ ꯃꯦꯝꯕꯔ 109ꯁꯤꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯒꯤ ꯄꯩꯁꯥ ꯈꯥꯏꯅꯔꯀꯥꯟꯗ ꯑꯔꯤꯕ ꯁꯦꯟ ꯑꯉꯝꯕ ꯈꯥꯏꯅꯔꯒ ꯖꯦꯀꯦꯠ 30ꯁꯤ ꯂꯩꯒꯦꯅ ꯑꯩꯈꯣꯏꯅ ꯉꯁꯤꯁꯦ ꯇꯧꯔꯤꯉꯩꯗ ꯄꯥꯎ ꯐꯥꯎꯅꯔꯀꯥꯟꯁꯤꯗ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯀꯥꯡꯕꯨ ꯑꯃꯅ ꯖꯦꯀꯦꯠꯇꯨ ꯂꯩꯕꯤꯔꯦ ꯖꯦꯀꯦꯠ ꯂꯩꯕꯤꯔꯅꯨ ꯊꯔꯃꯦꯜ ꯁꯨꯠ ꯑꯗꯒꯤ ꯃꯣꯖꯥꯒꯨꯝꯕ ꯑꯏꯪꯕꯁꯦ ꯈꯥꯡꯅꯅꯕ ꯍꯣꯠꯅꯕꯗ ꯁꯤꯒꯨꯝꯕ ꯑꯣꯏꯅ ꯂꯩꯕꯤꯌꯨ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯊꯔꯃꯦꯜ ꯁꯨꯠ 90 ꯑꯃꯅꯦ ꯃꯣꯖꯥ 90 ꯑꯃꯅꯦ इनाउसिंगꯤदमक्ता अङम खरा कोई थिंजरकपनी अखोइना सेशन फोरम पेज कमिटीना ममांगदि हनसु हाइजग्रे 23 की मेगी तांग 35 अखोइ लेप्तना अङम लुजिंग लोयादा सत्तुना मतेंग पांबा लाक्सबनी अदुगी मखा तारपो ओइना ngasidi yam emergency oina yam urgent oina इनाउसिंग सिंगी फेसबुक पेज उरु मतमदा अखोइ नोआइमंदुना हजिक तो ओरबसु अङम मतेंग पांगजगे हादुना ngarang पैसा खाइनरगा अखोइ ngasi लाक्सबनी हौजिक पाउगी मरक थन्ना तेनबा ब्रेक अमतंग लौमिनसी 40 years of trusted diagnostic service, Babina Diagnostics. Welcome you all to United School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. निंगोंबम सागई डेवलपमेंट ऑर्गेनाइजेशन की अहान बतांक की चाही अहुम पीगदबा मेरिट स्कॉलरशिप लाकलिबा फेब्रुआरी 2024 दगी पीबा हौजरगनी क्लास 10 दगी मास्टर की थाक फाउद लेरिबा माहिरोई सिंह अमदी टेक्निकल लाइन तमलिबा माहिरोई सिंहना NSDO की वेबसाइट की फॉर्म डाउनलोड तौबिरगा चाही असगे फेब्रुआरी 10 फाउगी मनुंगदा फॉर्म थाजिनबिरकनबा पाउजेंजरी बा निंगोंबम शांतकुमार सिंह सेक्रेटरी निंगोंबम सागई डेवलपमेंट ऑर्गेनाइजेशन मोबाइल नंबर 7005611501 9862825547 नत्रगा 7005408341 email ID ningobamsagai@gmail.com ब्रेक की मतुंगदा मयाम तराम ओक्चरी मखाताबा पाउ पिजरी
थासगी तरानिपान विष्णुपुर डिस्ट्रिक्ट निंगथौखोंग खाखुना वार्ड नंबर 3 दगी मियोय मरी कुकी सिंगना तमथिना हाटपी खरबा मियोय सिंगी इमुंग मनुंगदा जनता दल यूनाइटेड की वाइस प्रेसिडेंट रिटायर्ड IAS ओइना नवकिशोरना मयुम मयुमदा चतुना सेलगी मतेंग पांखरे लाइवक थिबा थौदोक अदुबु नुंगाइतबा फोंदोकपगा लोइनेना इमुंगी अवाबदा सरुक यारादुना खुलाइसु याउदबा मसागी थबक सुदुना लेजरिबा मिचम सिंगदा खुद थाबा यानिंगदे हाइना फोंदोकी लोइनेना इमुंगी मियोय सिंगबु पुकनिंग फाथबगा लोइनेना अतै मखा ताबा मतेंग पांगबा याबा पांगनी हाइकी World All Sport Games Federation की मिचेंग मखदा इंडिया ने युम्बु ओइदुना चलिबा जनवरी थागी कुनमाथोइदगी कुनहुमदोइ फावबा गुवाहाटी कटन यूनिवर्सिटी इंडोर स्टेडियम दा पांगथोकिबा मरीरक सुबा इंटरनेशनल गेम्स 2024 दा इंडिया की महूत सिंधुना सरुक यारबा मास्टर एथलेट गेम्स की इवेंट दा बैडमिंटन मसानदा प्रवीण मैसनामना डबल अमदी सिंगल मैच दा श्रीलंका अमदी नेपाल बु माइथिबा पीदुना गोल्ड मेडल अनिल अदुगा टाइकुंडो पुमसे फाइट मसानदा लोंगजम मंगा सना मैटेना श्रीलंका की प्रकाश विनित बु माइथिबा पीदुना गोल्ड मेडल अनि अमदी टी सुनील मैटेना गोल्ड अमा बांग्लादेश की साहुबु माइथिबा पीदुना यामना चाउना इंडिया टीम ना माइ पापंगमख्रे हारिबा गेम्स असिदा इंडोर अमदी आउटडोर गेम्स मसाना अदुदा इंडियाना गोल्ड कुनमंगा सिल्वर कुंट्रा अमदी ब्रॉन्ज मंगा फंगदुना टीम विनर ताकी श्रीलंकाना गोल्ड 15 सिल्वर कुन अमदी ब्रॉन्ज 3 मेडल सिंह फंगदुना रनर्स अफ टीम ताकी नेपालना गोल्ड 10 सिल्वर कुन ब्रॉन्ज 3 मेडल सिंह फंगदुना अहुम सुबा टीम भूटानना गोल्ड 9 सिल्वर 13 ब्रॉन्ज 10 मेडल सिंह फंगदुना मरी सुबा टीम मालदीव्सना गोल्ड 3 सिल्वर कुन ब्रॉन्ज 9 मेडल सिंह फंगदुना मंगा सुबा टीम ताकी हारिबा गेम्स अदुदा साउथ एशियन फेडरेशन ऑफ ऑल स्पोर्ट की जनरल सेक्रेटरी कम टेक्निकल डायरेक्टर 𝐍𝐶𝐰𝐬 ना हेड जूरी ओइना सरुयाकी अरोबेदा मरोबा पाव अमहने बिजरी तरामरीरक सुबा नेशनल बॉर्डर्स डे की थोरम मणिपुर के तोंगान तोंगानबा डिस्ट्रिक्ट सिंगदा पाक सन्ना पांगथोखरे इम्फाल दा रिपब्लिक डे थोरम की फुल ड्रेस रिहर्सल पांगथोखरे कंटिजेंट 13 ना सरुक याकी तोरबुंग बंगलादा खुलाइगा कोनना फारबा लमहेनबा कुकी अनि चुरचानपुर पुलिस स्टेशन दगी कुकी नुपी सिंगी मॉफ अमना नमदुना लौथोकलगा पुखरे नॉर्थ ईस्ट विंडोना संदोक्सरी बनुमिदांगी पाव मतांग सिदा लोइजरी मिंग ताबिरिबा सिंगबु अमुका हन्ना जन मैबमना खुरुमजरी।